ngasi December gi chaicha tarau humdoi lising ani kun hiyangai thagi kun mapani panba nongmaijing numit asida likhun gi khongboroi singa laing thok sara mai khurum musatlugi pawdam ama miyam da thamjari Imphal dagi kharom da National Highway 150 Imphal Aizol lambi da kilometer kunthra ni pan chatlaga leiba thinungai khungang dagi maning pangna kilometer ani chatlaga leire sanamahi sing sanamahi kubu Sanamahi Singdol Leriba, Lining Tog Sanamahi Yam Haklaba Nongkong Koi Haktaki Lerak Lava Kubamasi, Sana Konung Loshang Pamai Haktaki, Tawal Zalatraba the Giloshang Sukadai, the Kamdona Lady Habakangamde, Kumzali Sing Matsamapan Maripu Marigi Mamang the day, Kubamasi Lay Haba Pawakangaramdre. Ningtawa Matana Tigat Piram the Badagi, Levang Miam the Kangaki Drabani. Adubo Hakpa Kubam Oibana Puya Kangba, Kang Ahishinga the Wari or the Muklina Dunlaki. Kumzali Sing Masamapan Marifu Marida, Oza Kangia Mangang Lusingba, Kangu Amana Sanami Lok Sing Matang the Tizin Bamadi Miam the Kubam Masiwatang of Honarke. Nasi Likun Sanam Hilok Asi Maram the Shamjagaru video Sisu, Oza Kangia Mangang Eba, Nongkong Koyagi Sanamahi Kubam Sanamahi Lok Singdol Tilan Hiba, Lyric Asidak Padam Lorganam Zab video. Masida Wahida Wata the Soiki Yorobasu, Nasana Nausing a Lankibani Kandunang Pigan. Kanglai sa puma mangna thoido hendona khangna raba nongkhong koibagi wari matek amang asigi video asida haptabi yadaba matang oiduna amuk hapsarake Salailen sidabna mapari singda kangla phamban sinnarge ningladuna mapari ahum korame mapari ahum da sumna hairame pari nakhoi ahum bui pabungna kaubadi kanglagi phambal ase khwaidagi loksing chawba matik manga leiba khanduna pirage haibagi kaubani Saubugi Padam Langam Drabanong Kongase yet to Tamduna. Oyo Nana Tarela Koibang Amduna, Han Tungbang Baduda Napabung Shi the Bayhang Pam Liba Pambana Sinarage. Nongkong Tarela Koina Basem Saro Asumna Yawatsin Goinari, Mapari Hal Asi with the Lidung Ten Amasung Tenzina Kusu Oina Pire. Nongkong Koi with the Tong of Sadong Nong Shao in a Pibire. Mapari Yam of Sanama hidden Timen Tabu Pibire. Nongkong Koibda Tongana was Hadong Kairial Tejaw in a Pibire. Mapari Aton Bakonjin took the Kutsu in a Tangsang Yanaibo in a Pire. Nongkong Koibda Tongna was Hadong Tauroina in a Pibire. Asumna Mapabung Salairan Si Devana Mapari Humbulam Taki, Lamtapam Madubukang Laita Pati Basing a Kakwagi, Lamtapungu, Lamtaipung Otam Nakona Krehaina, Aribalatam Sing the Lady. Koi hujik pai bunga manakta yaure aduga ipagi khubam masi shamga sagalamba sida koi mamang sida chun khara mosan lana kai dum dai ramba adu shangtok nabgi damta haibadi khubam masi ga mari leinaba shamgut sagalapgi mari leinaba waron koi nung da halaga tambiram masi pa thokna bagi damak amadi miyam da share to matamna nuaina bagi damak tai koi hujik shangtok ko hotnari Mathakta Maitei Mayakna Tharibasi Koi Ugo Hore, Lining Toe, Sanamahi Sanglan, Makadamo English Ingrezida, Lining Toe Sanamahi Sanglan, Haina Muthare, Aduga inaugurated by Sri Govindas Konthojam, Honorable Minister, Power Manipur, date 01/05/1998, constructed by Laimanai Lining Thau Sanamahi Thaugalup Tinungai. Registration number 12/9 kaya Sabella 97. Sumain tau dana ikui
ꯀꯩꯅꯣꯁꯤ ꯂꯩꯔꯝꯃꯦ ꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯑꯣꯅꯔꯦꯕꯜ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯏꯅꯣꯒ꯭ꯔꯦꯠ ꯇꯧꯕꯤꯔꯝꯕ ꯑꯗꯨꯒꯨꯝꯂꯕ ꯁꯪꯂꯦꯟ ꯂꯥꯏꯅꯤꯡꯊꯧ ꯏꯄꯥ ꯏꯕꯨꯡꯉꯣꯒꯤꯗꯃꯛꯇ ꯀꯠꯄꯤꯔꯝꯕ ꯁꯪꯂꯦꯟ ꯑꯗꯨꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯑꯩꯈꯣꯏꯒꯤ ꯂꯨꯞꯂꯣꯏꯁꯤꯡ ꯌꯧꯔꯛꯂꯦ ꯑꯩꯈꯣꯏ ꯏꯄꯥ ꯏꯕꯨꯡꯉꯣꯒꯤ ꯃꯐꯝꯗ ꯇꯦꯛ ꯉꯝꯖꯕ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯀꯠꯆꯔꯒ ꯇꯦꯛꯇ ꯀꯥꯏꯗꯕ ꯁꯥ ꯃꯄꯥꯡꯒꯜ ꯃꯌꯦꯡ ꯇꯥꯗꯕ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯄꯤꯅꯕꯤꯕ ꯅꯤꯖꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯦꯝ ꯁꯥꯔꯤ ꯃꯄꯥꯔꯤ ꯑꯁꯤꯕ ꯑꯃꯗꯤ ꯁꯅꯥꯃꯍꯤꯅ ꯅꯣꯡꯈꯣꯡ ꯀꯣꯏꯕ ꯆꯠꯈ꯭ꯔꯕꯗ ꯃꯅꯥꯎ ꯑꯇꯣꯟꯕ ꯀꯣꯟꯖꯤꯟ ꯇꯨꯛꯊꯕꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯃꯔꯝꯅ ꯄꯥꯛ ꯆꯥꯎꯈ꯭ꯔꯕ ꯅꯣꯡꯈꯣꯡ ꯀꯣꯏꯕ ꯉꯝꯂꯣꯏꯗꯕ ꯃꯔꯝꯅ ꯃꯃꯥ ꯂꯩꯃꯔꯦꯟ ꯁꯤꯗꯕꯤꯗ ꯀꯔꯤ ꯀꯔꯝ ꯇꯧꯒꯅꯤ ꯇꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯃꯥ ꯁꯤꯗꯕꯒꯤ ꯃꯈꯣꯡ ꯑꯅꯤꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯔꯤ ꯃꯌꯥꯝꯕꯨꯡ ꯑꯅꯤꯗꯤ ꯅꯣꯡꯈꯣꯡ ꯀꯣꯏꯕ ꯉꯝꯕꯅꯤꯅ ꯃꯄꯥꯕꯨꯡ ꯁꯂꯥꯏꯔꯦꯟ ꯁꯤꯗꯕꯕꯨ ꯈꯨꯔꯨꯝꯂꯝꯂꯒ ꯃꯃꯥ ꯂꯩꯃꯔꯦꯟ ꯁꯤꯗꯕꯤꯕꯨ ꯎꯅꯔꯝꯗꯅ ꯈꯨꯔꯨꯝꯂꯝꯗꯅ ꯅꯣꯡꯈꯣꯡ ꯀꯣꯏꯕ ꯆꯠꯈ꯭ꯔꯦ ꯀꯣꯟꯖꯤꯟ ꯇꯨꯛꯊꯕꯗꯤ ꯃꯃꯥꯒꯤ ꯃꯈꯣꯡ ꯀꯣꯜꯂꯒ ꯍꯪꯂꯔꯕꯅꯤನ ꯍꯪꯂꯗ꯭ꯔꯕꯗꯤ ꯇꯥꯛꯄ ꯌꯥꯗꯕ ꯋꯥꯕꯨ ꯍꯪꯂꯕ ꯑꯗꯨꯗꯗꯤ ꯃꯃꯥ ꯂꯩꯃꯔꯦꯟ ꯁꯤꯗꯕꯤꯅ ꯇꯥꯛꯇꯕ ꯌꯥꯗꯗꯨꯅ ꯑꯍꯛꯄ ꯀꯥꯡꯂꯣꯟ ꯋꯥꯔꯤ ꯂꯤꯈꯨꯟ ꯈꯪꯍꯜꯂꯦ ꯃꯃꯥꯅ ꯇꯥꯛꯄꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯗꯕꯒꯤ ꯐꯥꯟꯈꯣꯡ ꯌꯦꯠꯇ ꯊꯝꯗꯨꯅ ꯌꯦꯠꯂꯣꯏꯅꯅ ꯇꯔꯦꯠꯂꯛ ꯀꯣꯏꯕ ꯂꯣꯏꯗꯨꯅ ꯃꯄꯨ ꯁꯤꯗꯕꯗ ꯅꯣꯡꯈꯣꯡ ꯀꯣꯏꯕ ꯂꯣꯏꯗꯨꯅ ꯍꯟꯖꯔꯛꯂꯦ ꯍꯥꯏꯗꯨꯅ ꯃꯄꯥꯕꯨꯡꯕꯨ ꯈꯨꯔꯨꯝꯖꯔꯤ ꯑꯁꯨꯝꯅ ꯍꯥꯏꯅꯈꯤꯕ ꯋꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯄꯨ ꯁꯂꯥꯏꯔꯦꯟ ꯁꯤꯗꯕꯅ ꯐꯝꯕꯥꯜ ꯊꯥꯗꯣꯛꯇꯨꯅ ꯃꯄꯥꯔꯤ ꯑꯇꯣꯟꯕ ꯀꯣꯟꯖꯤꯟ ꯇꯨꯛꯊꯕꯗ ꯐꯝꯕꯥꯜ ꯁꯤꯟꯅꯔꯦ ꯀꯪꯂꯥꯒꯤ ꯐꯝꯕꯥꯜꯕꯨ ꯁꯤꯟꯅꯔꯕꯗ ꯃꯄꯥꯕꯨꯡ ꯁꯤꯗꯕꯅ ꯃꯄꯥꯔꯤ ꯑꯇꯣꯝꯕ ꯅꯪꯗꯤ ꯅꯄꯥꯕꯨꯡ ꯁꯤꯗꯕ ꯑꯩꯍꯥꯛꯄꯨ ꯃꯁꯛ ꯈꯪꯂꯦ ꯃꯔꯝ ꯑꯗꯨꯅ ꯀꯣꯟꯖꯤꯟ ꯇꯨꯛꯊꯕ ꯄꯥꯔꯤ ꯅꯪꯕꯨ ꯃꯄꯥ ꯃꯁꯛ ꯈꯪꯂꯦ ꯍꯥꯏꯕꯒꯤ ꯄꯥꯈꯪꯕ ꯍꯥꯏꯅ ꯉꯁꯤꯗꯒꯤ ꯀꯧꯔꯒꯦ ꯍꯥꯏꯅ ꯃꯄꯥꯕꯨꯡ ꯁꯤꯗꯕꯅ ꯐꯝꯕꯥꯜ ꯃꯤꯡꯊꯣꯜ ꯄꯥꯈꯪꯕ ꯑꯁꯤ ꯃꯄꯥꯔꯤꯗ ꯄꯤꯈꯤ ꯃꯄꯥꯕꯨꯡ ꯁꯤꯗꯕꯅ ꯃꯄꯥꯔꯤ ꯑꯇꯣꯟꯕ ꯀꯣꯟꯖꯤꯟ ꯇꯨꯛꯊꯕꯗ ꯐꯝꯕꯥꯜ ꯁꯤꯟꯅꯈ꯭ꯔꯕꯗ ꯃꯌꯥꯝꯕꯨꯡ ꯌꯥꯏꯃ ꯁꯅꯥꯃꯍꯤꯅ ꯅꯣꯡꯈꯣꯡ ꯀꯣꯏꯔꯨꯕ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯄꯥꯕꯨꯡꯒꯤ ꯐꯝꯕꯥꯜ ꯃꯅꯥꯎ ꯑꯇꯣꯟꯕ ꯀꯣꯟꯖꯤꯟ ꯇꯨꯛꯊꯕꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯁꯥꯎꯕꯅ ꯂꯨꯇꯣꯟ ꯀꯥꯔꯗꯨꯅ ꯃꯅꯥꯎꯅꯨꯄꯥ ꯄꯥꯈꯪꯕꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯂꯦ ꯂꯥꯏ ꯅꯨꯔꯥ ꯇꯔꯦꯠꯅ ꯄꯥꯈꯪꯕ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯄꯥꯈꯪꯕꯕꯨ ꯂꯥꯏ ꯅꯨꯔꯥ ꯇꯔꯦꯠꯅ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕꯗ ꯃꯌꯥꯝꯕꯨꯡ ꯁꯅꯥꯃꯍꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯑꯁꯥꯎ ꯄꯔꯩ ꯍꯦꯟꯒꯠꯂꯛꯇꯨꯅ ꯃꯥꯂꯦꯝ ꯂꯩꯀꯣꯏ ꯄꯨꯡ ꯑꯁꯤ ꯊꯨꯒꯥꯏꯗꯨꯅ ꯃꯥꯡꯍꯜꯂꯒꯦ ꯍꯥꯏꯕꯒꯤꯗꯃꯛ ꯃꯈꯣꯡ ꯃꯈꯨꯠ ꯃꯁꯥ ꯂꯣꯏꯅ ꯆꯥꯎꯊꯣꯛꯇꯨꯅ ꯃꯈꯨꯠ ꯌꯦꯠꯅ ꯑꯋꯥꯡ ꯀꯧꯕ꯭ꯔꯨꯒꯤ ꯁꯟ ꯃꯔꯨꯝ ꯁꯥꯕꯒꯤ ꯆꯤꯡꯗꯣꯜ ꯀꯣꯜꯂꯒ ꯃꯈꯨꯠ ꯑꯣꯏꯅ ꯀꯧꯕ꯭ꯔꯨ ꯁꯟ ꯃꯔꯨꯝꯒꯤ ꯁꯝꯊꯣꯡ ꯄꯥꯡꯕꯗ ꯂꯩꯕ ꯁꯨꯃꯥꯡ ꯇꯔꯦꯠ ꯄꯥꯛꯄ ꯅꯨꯡꯄꯥꯛ ꯑꯗꯨꯗ ꯈꯨꯠꯁꯥ 10 ꯈꯨꯕꯥꯛ ꯂꯣꯟꯁꯤꯜꯂꯒ ꯈꯣꯡ ꯑꯣꯏꯒꯤ ꯈꯨꯎꯅ ꯂꯣꯛ 9 ꯂꯩꯕꯒꯤ ꯆꯤꯡꯗꯣꯜꯒꯤ ꯂꯣꯛꯂꯦꯟ ꯃꯔꯨꯗ ꯅꯝꯂꯒ ꯑꯣꯏꯒꯤ ꯈꯣꯡꯁꯥ 5ꯅ ꯃꯣꯏꯔꯥꯡꯒꯤ ꯅꯨꯡꯕꯤ ꯃꯌꯥꯝ ꯂꯩꯕꯗ ꯈꯣꯡꯐꯝ ꯆꯦꯠꯀꯗꯕ ꯃꯐꯝꯗ ꯅꯦꯠꯂꯒ ꯃꯥꯂꯦꯝ ꯂꯩꯀꯣꯏ ꯄꯨꯡ ꯑꯁꯤꯕꯨ ꯈꯥꯔꯣꯝꯗ ꯆꯥꯎꯈꯠꯄ ꯍꯧꯔꯛꯏ ꯃꯥꯂꯦꯝꯕꯨ ꯆꯥꯎꯈꯠꯂꯛꯄ ꯑꯗꯨꯗ ꯃꯥꯡꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥ ꯂꯩꯃꯔꯦꯟ ꯁꯤꯗꯕꯤ ꯃꯄꯥꯕꯨꯡ ꯁꯂꯥꯏꯔꯦꯟ ꯁꯤꯗꯕꯅꯤꯅ ꯊꯋꯥꯏ ꯋꯥꯔꯗꯨꯅ ꯃꯄꯥꯔꯤ ꯌꯥꯏꯃꯕꯨ ꯈꯥꯝꯂꯛꯏ ꯅꯪꯅ ꯁꯦꯝꯕ ꯇꯥꯏꯕꯪꯄꯥꯟ ꯂꯦꯝꯅ ꯃꯥꯡꯕ ꯌꯥꯕ ꯅꯠꯇꯦ ꯇꯥꯏꯕꯪ ꯀꯨꯝꯃꯩ ꯁꯥꯟꯅꯅꯕ ꯁꯦꯝꯈꯤꯕ ꯃꯥꯂꯦꯝ ꯂꯩꯀꯣꯏ ꯄꯨꯡꯅꯤ ꯄꯥꯔꯤ ꯊꯥꯗꯣꯛꯑꯣ ꯍꯥꯏꯗꯨꯅ ꯃꯃꯥ ꯁꯤꯗꯕꯤꯅ ꯍꯟꯅ ꯂꯥꯎꯔꯕꯗ ꯃꯃꯥꯒꯤ ꯈꯣꯟꯖꯦꯜ ꯁꯣꯛꯅ ꯂꯥꯎꯔꯛꯄ ꯇꯥꯕꯗꯒꯤ ꯁꯅꯥꯃꯍꯤꯅ ꯇꯞꯅ ꯊꯥꯗꯣꯔꯛꯈꯤ ꯑꯗꯨꯕꯨ ꯆꯥꯎꯈꯠꯈ꯭ꯔꯕ ꯃꯥꯂꯦꯝꯗꯤ ꯑꯁꯨꯝ ꯈꯥꯔꯣꯝꯗ ꯅꯦꯝꯊꯅ ꯑꯋꯥꯡꯅ ꯆꯥꯎꯈꯠꯅ ꯑꯁꯨꯝ ꯂꯩꯍꯧꯔꯦ ꯉꯁꯤꯁꯨ ꯋꯥꯡꯈꯠꯄ ꯃꯥꯏꯀꯩꯕꯨ ꯑꯋꯥꯡ ꯅꯦꯝꯊꯕ ꯁꯔꯨꯛꯄꯨ ꯈꯥ ꯃꯥꯏꯀꯩ ꯀꯧꯗꯨꯅ ꯂꯩꯔꯤ